Kangluk ki irang na maram oiduna Manipur ki tongan-tongan mafam da lanjen na duna layraba Bisnupur District ke Torbung Gram Panchayat ki manungchan na layba tongan-tongan balay kay singi miyoy sing nga sidi Torbung area da tap na tangdulay taba fibam da hanjilak padagi masa-masagi mayumda halak paleptri hiramasigi matang da Impact News tagi pauta mama. मैम हौजे अहंग मफम असी फबाक चाउ इखाई बाजार की अखोई लंबी हेक मयाइदुदनी अखोई मणिपुर लैंगांगना हंतकी अखोई इरांग असी हाइबा एरिया सिदा तपना तपना नोमोगी इंथरक्तुना हाइबा एरिया सिदा अखोई मियो 700 हेना हाना लैरंबा अखोई रिलीफ कैंप सिंग दा लैरंबदगी हाइबा एरिया सिदा हौजिक चंगलक्तुना लैबा हौख्रे हाइदुना अखोई मणिपुर की चीफ मिनिस्टर मसामंगना फोंदोखिबा वाफम अदु अखोई कदाई फावबा सुमलबगे हाइबगी मतांगदा मदुगी ग्राउंड रिपोर्ट अदु पीनबगीदमक्ता अखोई मफम असिदा लाकपनी अदुना मफम असिदा अखोई हाना लैरमदबा मी कयाम अखोई एरिया असिदा लाकलगा लैरबगे हाइबदु मफम असिगी मोय खरगा अखोई उनदुना अखोई वादी साबगी तंजा अदु लौजगे मिनिस्टर न सु एरिया असिदा कोई मियो 700 मुक हौजि तमना तमना हलकपा हौरे हाइबदो सिजे चुमब्रा कमाय Torbung GP na kon ba jaga sita di koi charong na mi chatri muki chang di husik le re adu kitang chang ba da nungai ta ba jaga khar le dana ko adu gum de am da halak tare charong lo yam le se one number 1 ga one number 4 ga mi yam le se sang ba da nungai ta ba jaga je kai kai jaga se hoi sai chang ma ji kang bai gi si forest gi som da di mu chang mo nungai ta sneina torbung dagi Gobindapur si am ta sang ma ngum de koi chang ji si hojokai ba jama ya re duga hojokai makha baza gi mamang ji ma le re duga song tham le kai duga torbung sabal le kai si di am ta sang ma ngum government na chang ba ya ba gi to ko ji yam ning thogon ningai afabam di oi aduga hen na chang ba ya na ba gi kang bai de gi na torbung hai ba jaga sing gi chang ba ya na ba gi khongthang am ka hen lokhat bi ra ga di am ne hen nungai bo oi ga ne Lanchen da mun sing je mi khar yam lai mun khar sum pun ni bai ta le हाना दे सावाई से संग मद किरमिना अदो हौजिकति अदुगी अकिबदो लैबा कमाय हौजिकति लेक्रे मखा ताना खुइ चुजामपुरगी थोलि बेसिलि नाउ इमाइ चा म्याम जिजु तना तना एकोइ चंजिन भयाबगी लंबी दु मतन सिल्लो तुरियु अन हाइजनि अदो सिदा हलक क्या कुइरगे हलक कुइरा सिलान खन नेमदा रे हात देगी खुइंदा हलागा सदा दिन लैदे हौजिक से मी क्या मुक समा हलागा याम बले खुइ सिला काइगे ओइना र काइगे ओइना दि खरा थि जंगना रे याम बवाल इंडियन की आर्मी जिंग आदि मरु ओइना कुमांग रेजिमेंट अमसुंग बीएसएफ हाइबो एरिया मनिंग की साइड लैबसे मनिंग साइड फजन लैबिरे अदुना मरम अदुना मोइना ngakpi senbibodagi akoi mayam lairiba adagi punamukse masidaida yumjida hanjalakpada akoise isada kiba hanggoiba yaudana thang matang sum tam hanjalai jara amigum baga yumba laibase dum pakhandadi khara dum chingnabadi dum chingnaida kaina moise loli so phauna de lamje kai jaga ra khana Torbung mayai le kai thawak taw mayai le kai ko si maset swai di khara lai re adu ka som makha sa sima kaya lai bano ko puna to I madu phata le kai se ko di ki bang di ordinary ne ko cha thak ba yang wa le adu mo da tang mateng ai di lai la ko lai di le kai se ako sien da gi rim se mai ja audri ne ba ko na ta de ko si lu tum ma da ne ba bong ka la si yang si bong ta se na bun hori ba ni ai gi ma to ra so mai ni ko la ni le ba pa ba gi je ko de sang hu da ne ba ko adu ma ma am do government da ko na adu kan se sang de khat re ba ko da sal thang ba de ko la kai si ro na adu sal thang na le na dam na ya ma so ni ken re na lai di ba san no no se ma phung pha na le ga di ko mo se loi la ka ne ba matang kuina im leina ro daba yamam da hoji tam tamna akoi masagi mayamda hanjalakthuna samang hana sairam kholamba mayam khoi loisin bagi mami duni khada le security khara khoi ni te gi state sikha yam thamani ne yang siba ji da thopiraga ni ma chen
ꯍꯧꯖꯤꯛꯁꯦ ꯃꯤ ꯃꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯅꯁꯨ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡ ꯖꯤꯄꯤꯒꯤ ꯃꯤꯁꯦ ꯆꯪꯉꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯃ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯏꯕ ꯑꯩꯈꯣꯏꯅꯁꯨ ꯃꯤꯁꯦ ꯑꯗꯨꯝ ꯆꯥꯇ꯭ꯔꯦꯠꯇꯒꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯦꯟꯅ ꯀꯧꯁꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯆꯪꯉꯛꯑꯒ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯊꯣꯛꯄꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯑꯋꯥꯕ ꯂꯩꯕ ꯑꯩꯈꯣꯏ ꯆꯪꯉꯤꯕ ꯄꯣꯠꯁꯦ ꯁꯦꯀꯨꯔꯤꯇꯤꯅꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯨꯝ ꯈꯔꯁꯨ ꯂꯩꯕ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡꯒꯤ ꯊꯕꯛ ꯂꯩꯀꯥꯏꯒꯤ ꯁꯥꯏꯠꯁꯤꯗ ꯆꯪꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯈꯔ ꯌꯦꯠꯅꯕ ꯂꯩꯕ ꯑꯩꯈꯣꯏ ꯈꯔ ꯆꯪꯉꯨꯕꯁꯤꯐꯥꯎꯗ ꯅꯨꯡꯗꯥꯡ ꯂꯦꯛꯄ ꯐꯪꯍꯟꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯆꯪꯍꯜꯂꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯂꯦꯛꯄ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯁꯦ ꯆꯪꯕꯒꯤ ꯆꯥꯡꯁꯦ ꯈꯤꯇꯪꯗꯤ ꯍꯟꯊꯔꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯈꯣꯠꯄ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯈꯤꯇꯪ ꯑꯋꯥꯕ ꯂꯩ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯊꯕꯛ ꯁꯨꯕ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯂꯦꯛꯄꯁꯤ ꯑꯃꯇꯪ ꯂꯦꯛꯍꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯇꯣꯔꯕꯨꯡ ꯖꯤꯄꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯤ ꯈꯔ ꯌꯥꯝꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯌꯥꯝꯈꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯦ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡꯗ ꯌꯧꯕ ꯉꯝꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯧꯖꯈꯥꯏꯒꯤ ꯃꯥꯟꯇꯣꯞꯇ ꯑꯩꯈꯣꯏꯒꯤ ꯂꯦꯛꯑꯒ ꯆꯥꯔꯒ ꯂꯩꯕꯁꯤ ꯁꯤꯒꯤ ꯑꯋꯥꯕꯁꯤꯃꯗꯤ ꯑꯗꯨꯝ ꯅꯪꯉꯤ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄ ꯈꯣꯠꯂꯛꯄꯁꯨ ꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯖꯗꯦ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣই ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯆꯦꯡ ꯆꯥꯛꯁꯤꯡꯗꯨꯅ ꯆꯥꯔꯒ ꯂꯩꯒꯅꯤ ꯁꯤꯒꯤ ꯑꯋꯥꯕꯗꯨꯁꯨ ꯈꯤꯇꯪ ꯌꯦꯡꯍꯟꯅꯤꯡꯉꯤ ꯁꯔꯀꯥꯔꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤ ꯆꯪꯕꯗꯤ ꯂꯣꯏꯅ ꯆꯪꯅꯤꯡꯉꯤ ꯑꯗꯨꯕꯨ ꯌꯨꯝ ꯀꯩ ꯁꯥꯗꯕ ꯈꯣꯠꯇꯕ ꯂꯩꯕ ꯁꯥꯕ ꯌꯥꯕ ꯖꯒꯥ ꯑꯗꯩꯗꯤ ꯑꯀꯥꯏ ꯑꯇꯣꯏ ꯁꯦꯝꯖꯤꯟꯕ ꯌꯥꯕ ꯖꯒꯥ ꯁꯤ ꯈꯤꯇꯪ ꯁꯦꯝꯖꯤꯜꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯆꯪꯉꯛꯑꯒ ꯊꯨꯒꯥꯏꯔꯝꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯪꯊꯣꯛꯑ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯨꯒꯥꯏꯔꯝꯕ ꯃꯩ ꯃꯆꯦꯠ ꯈꯔ ꯊꯥꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯗꯤ ꯌꯥꯕ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯂꯩꯕ ꯌꯥꯒꯗꯧꯕ ꯌꯨꯝ ꯈꯔꯁꯨ ꯌꯥꯎꯔꯤ ꯁꯤꯒꯤ ꯌꯨꯝꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯍꯟꯖꯅꯤꯡꯉꯦ ꯑꯁꯥꯕꯁꯤꯡꯁꯦ ꯆꯥꯈꯤꯕ ꯁꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡ ꯖꯤꯄꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯆꯥꯇ꯭ꯔꯦꯠꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯩꯕ ꯍꯧꯔꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩꯈꯣꯏ ꯎꯅꯗꯨꯅ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯆꯥꯇ꯭ꯔꯦꯠ ꯑꯗꯨꯗꯒꯤ ꯍꯦꯜꯂꯀꯥꯟꯗ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯇꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯝꯕꯤꯔꯤꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯅ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯁꯤꯗ ꯍꯦꯟꯅ ꯃꯍꯧꯁꯥꯒꯨꯝꯅ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯝꯃꯤꯕ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯦꯟ ꯄꯋꯥꯔ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯔꯒ ꯅꯣꯝꯃꯒ ꯆꯥꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯌꯥꯝꯕꯅ ꯑꯣꯏꯔꯀꯥꯟꯗ ꯍꯧꯈꯤꯕ ꯊꯥ 5ꯔꯣꯝꯁꯦ ꯑꯩꯈꯣꯏ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯂꯩꯅꯕ ꯆꯥꯅꯕꯒꯤ ꯊꯦꯡꯅꯔꯤꯕ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯗꯁꯨ ꯂꯩꯉꯥꯛꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯅꯧꯅ ꯁꯦꯝꯖꯤꯟꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯃꯒꯗꯤ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯑꯁꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄꯥꯎꯗꯝ ꯑꯁꯤ ꯇꯥꯔ ꯃꯇꯨꯡꯗ ꯂꯩꯉꯥꯛꯅ ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯂꯛꯄꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯐꯧꯕꯥꯛꯆꯥꯎ ꯏꯈꯥꯏꯗꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯁꯥꯏꯔꯥꯝ ꯃꯨꯁꯨꯛ